Hi, ma'am. Ma'am, good morning. Ma'am, ngasꯤꯁꯦ ꯏꯆꯥꯅꯨꯄꯤ ꯁ꯭ꯀꯨꯜꯗ ꯊꯤꯟꯕ ꯂꯥꯛꯄꯅꯦꯕꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯝꯅ ꯂꯩꯕꯗꯨꯒ ꯑꯩꯅ ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯂꯥꯏꯚ ꯊꯥꯖꯔꯛꯄꯅꯤ ꯃꯌꯥꯝ ꯃꯌꯥꯝ ꯀꯔꯤ ꯇꯧꯅꯔꯤꯒꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯁ꯭ꯀꯨꯜꯒꯤ ꯃꯄꯥꯟꯗꯅꯦꯕ ꯑꯗꯣ ꯁ꯭ꯀꯨꯜ ꯃꯅꯥꯛꯁꯤꯒ ꯃꯣꯏ ꯀꯥꯔꯣꯟꯒꯁꯨ ꯃꯌꯥꯝ ꯁꯨꯕꯅꯦ ꯑꯗꯨꯋꯥꯏꯗ ꯈꯥꯃꯦꯟꯒꯁꯨ ꯄꯥꯜꯂꯤ ꯁꯣꯝꯗꯅ ꯂꯝꯕꯤ ꯂꯩꯔꯦ ꯁꯤꯗꯒꯤ ꯖꯦꯠꯂꯣꯟꯗꯩ ꯁꯤꯒ ꯑꯩꯈꯣꯏ ꯆꯠꯈꯤꯗꯣꯏꯕꯅꯤ ꯁꯣꯝꯗ ꯂꯩꯔꯦ ꯁꯣꯝꯗꯅ ꯈꯨꯜꯂꯛꯀꯤ ꯂꯝꯕꯤ ꯑꯣꯏ ꯃꯥꯜꯂꯦ ꯁꯣꯝꯗ ꯑꯅꯤ ꯆꯠꯅꯔꯤ ꯌꯦꯡꯉꯦ ꯑꯩꯒ ꯏꯆꯦ ꯑꯃꯒꯅꯤ ꯐꯝꯃꯤꯟꯅꯔꯤꯁꯦ ꯑꯗꯨꯝ ꯌꯥꯝ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯃꯥꯡꯉ ꯅꯣꯡꯁꯦ ꯌꯥꯝ ꯀꯟꯅ ꯆꯨꯊꯔꯝꯃꯦ ꯑꯗꯣ ꯍꯧꯖꯤꯛꯃꯨꯛ ꯍꯥꯡꯈ꯭ꯔꯦ ꯂꯝꯕꯤꯒꯁꯦ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯁꯣꯝꯗꯅ ꯕꯖꯥꯔ ꯂꯩꯌꯦ ꯑꯗꯨꯒ ꯁꯤ ꯂꯝꯕꯤꯁꯤꯅ ꯑꯩ ꯌꯨꯝ ꯁꯣꯝꯗꯒꯤ ꯂꯥꯛꯄꯅꯦꯕ ꯑꯩꯈꯣꯏ ꯖꯨꯝꯃꯒꯤꯅꯦꯕ ꯁꯤꯅ ꯑꯗꯨꯒꯅ ꯁ꯭ꯀꯨꯜꯁꯤꯗ ꯂꯩꯔꯦ ꯐꯝꯃꯨꯒꯦ ꯃꯦꯝ ꯋꯥꯔꯦ ꯅꯣꯡ ꯆꯨꯊꯔꯛꯑꯦꯅꯦ ꯑꯩ ꯆꯪꯉꯛꯄꯗ ꯉꯥꯏ ꯅꯣꯡ ꯆꯨꯕꯅ ꯍꯥꯜꯂꯦ ꯅꯣꯡ ꯆꯨꯊꯔꯦ ꯃꯌꯥꯝ ꯁꯤ ꯑꯋꯥꯊꯕꯤ ꯄꯥꯝꯕꯤꯁꯦ ꯑꯃ ꯍꯥꯏꯗꯅ ꯂꯩꯔꯦ ꯅꯍꯥꯟ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯀꯥꯔꯣꯟꯁꯦ ꯍꯦꯛꯑꯝꯕꯗꯨꯒ ꯆꯤꯡꯊꯔꯝꯃꯤ ꯃꯥꯜꯂꯦ ꯃꯌꯥꯝꯁꯦ ꯅꯣꯡ ꯆꯨꯊꯔꯦ ꯑꯗꯒꯤ ꯂꯐꯨ ꯄꯥꯝꯕꯤꯁꯦ ꯂꯐꯨꯁꯦ ꯌꯥꯝ ꯄꯥꯜꯂꯤꯅꯦ ꯑꯩꯁꯦ ꯇꯨꯔꯦ ꯂꯐꯣꯏ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯥꯏ ꯂꯐꯨ ꯄꯥꯝꯕꯤꯁꯤꯡꯁꯦ ꯃꯅꯥꯗꯤ ꯌꯥꯎꯗꯦ ꯂꯐꯨ ꯑꯣꯏꯅꯇ ꯃꯌꯥꯝꯗꯨ ꯎꯔꯕ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯡꯉꯤ ꯍꯔꯥꯎꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯤ ꯃꯊꯟꯇꯅꯒ ꯆꯪꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅꯒ ꯒꯥꯔꯤꯁꯦ ꯄꯪꯆꯠꯇ ꯆꯠꯅꯔꯤ ꯃꯌꯥꯝ
ꯍꯥꯡꯈ꯭ꯔ ꯃꯥꯜꯂꯦ